Hojik leiriba phibam sida BJP na lorukliba firep se khogi BJP gi government sina aroibada CJP gi kangbuga press conference punna phamina duna khogi makhogi khongjeng handokpa amati design to wafum sing basi lauthok mina bagi miyamna loinukna thaiba tar oirakli phibam sida miyam gi khogi BJP gi side gi khogi makhogi oiba wakhalon tai khogi BJP se miyam gi wakat taba miyam gi apam bagi mayokta leitaba miyam no pamlabadi famdagi Miam ki fani buhari maduni hena fabne haibna wawari kalloina kugi damen the padana resign to boda chu tongan tongan phumemo phungdol mehaba tare ma ki tungi na ha singi da makta khallaga aduga oirakadoriba jantan mantar da tongan influence mema international oiba aduga atopa country sing India bu thuwaining ba sing dagi khut changlak padu thinghung no bugida tam ha ki free ba si lorak pani ha ku sing ba aduga Parliament leader as issue koi Miam Wakatabi but democracy be Kaikunaba leader Magne Aduna Miamgi aning mother Tungan Bani happening but narrative terms to lady have that. See the walk Kamayim Yampase, Mansano Zipu Wakum se, Nang Akwiki, Sumba discussion namage, host Mona, Sab Nangi Topon Topanangi Bukapon Topanangi, Engelni Haitare, Mati Yamsumo Wakune. Aduna, I could not discussion say positive option, negative option cannot, my animata, balance down about Satan. Puna bagi adumba nangi keno amani na keno amani WhatsApp amani haitare apamba yamani yam phaje yam chumme yes yai ba adugi wafum singdu yai khana ba hojik haiba singse loina makoi keno se miyam gi khonjel tabi ba adugi voice of the people is voice of God kan haiba adugi Simuki wapum ga lak pakopa adu ta dan khotna tawreni ka kan haiba simuki wapum jidine masidi akhoi ki maitei lon pawlo da haiba akhoi ikai khang ki kangkot liana amaleidana adu gi pot ne na adum hajaninge haiba phibon sing se masi ta handana ba nahan adum haur pati hauna adum pot se adum tawn ba yai habta yai haibe wanida adana magi ngasagi magi phirep set ba magi kenu do magi hainabi magi makhoi ki kenu do moi ki principle moi ki model haigadra Moiki Kenodo, Aduki Moiki behavior Hydra, Sigi party Sigi, Aduki port to the Kang as some lair paneva, Mokin Namni and Kalubaneva, Namak of the Kimako Sigi Pion Zilapi Wanita, Adu Potoni, Ado Haibo Se, Yambuko, CCP had the Mokina, Mana, Yam Sakiba, Maral Capi, and Cotton Actor, Yam Lana, Unabuke, Amokona Gredana, foreign funding essentially Adunia Tane, Panga Habi Gredana, Adu Ermtaradi. Nasi pion je asim smile ler ngadra ler muiba Nepal gi Bangladesh ki Sri Lanka ki poto adum langgane ba Bangladesh ka Sri Lanka ka sorry Nepal ka tawdi tudi adudi akupun mun loin khange aduga jam tina khene ba aduga job the makhoin compare tong na khona ba adumba manan na ba khona ba manahan na ba khona ba adum maina kano makhoin project tong na khona ba adum legi bane ba ko mangsa adu har punam to loin honor medra adumba akhoi ki media pandit mayam ki makhoi ki kano mayam do makhoi ki kano moi observation moi prophecy makhoi ki keno mem do loina onerena adunida haibsi makhoi simna chachaba adumba yamna democracy ta thajaba democratic norms ta thajaba adumba naha keno sing mahiru sing haitare adang ngasai kadai lakhiba potu ngasai supnagi chief justice of akhoi ki apex court Mana haigi wafum singo, moi the cockroach ni parasite ni na haigi do. Yes. Adugi pot to the lap of the gi, matwai chak then matwai naki the gi, sigi aduneva ain hajiri in han social media da, yam satirical of amda, moina yam karim katana amda, makina BJP do CJP and Onfoga, adugi taukibanitana. Adu kaina thing the masi pura kareni, reality da. Okay, cannot assume that can was the port da ground reality the pusalakpada adu port lucky be one ever adu kaduma high back and sing CCP na ngasai foreign funded agency amoram laba adiki makhoi deep state odamaba adiki kanoki akhoi simasida CIA ki interest sangam baba China ki interest sangam baba Pakistan ki interest sangam baba adu smaina ngarang ki yamna ing chikna tapna lotion bato lotion moiba nahan parliament mi sak am ziyar neba hoi mi kya sirmani yes mi lising da sirma yai lising manga tara adum Siram yai, adu regime change kind of makun hibernate ko. India ki lerba akoi regime je, masih change song nama adum ki kan omani method amana port ni tactics ni kan yam harmane bang sai media channel mem tu na. Adu ki portu eram tarabti nahan media regime change tau ridro. Saat ini mai hori ridro. Pura parliament sorry Delhi is the lerba mayam sih lower national institute mayam ama akoi mayam ama lerba national monument mayam ama lerba national akoi ki pura historical heritage site kaya yam satin maru lerba institute mayam ama infrastructure mayam lerba. Pun mak tumum gane ko, ulam gane ko.
adu hai sing to amat to oram dana yamna chumna chamna amasung democratic ba mong amada makhigi mong amda sathung changsil pa atuma protest mo oizarme adu orame ha du hojikti punamna loi khanare mangna tar le re dana adunida asmaina makhina tawramba yamna laina loramba CJP do adu makhoi miyam gi youth ki power student ki power se kadai bu leibake habdu hojikti makhoi para matambire adan BJP no simbala in NTA lengak se masina makhoi khangjare haitare Narendra Prime Minister Narendra Modi masaman khangle Amit Shah khange adi kenoda hay domina leiba Manipur gi matang gi wafam ma lakhidra yes aduki okay adai da ai kha age adudi adum makha tabiyo yayo okay ki sigan panmunungai na bumuga punche lago koi Manipur gi rangi matang da koi ki sahi ahum helabasu SIT na kesa da tara khaktam loisilli haiba pawma koi ki special investigation team na loisin bangam libasi subna gi case ki sa da tara khaktani suga mioi sani gumfu punsi mangkraba tuga tongan ba masiga mari leinaba case mayam ama lokhat bagi manung da subna gi punna case koi sarona lising ahum sui haiba tare uja haiba sidagi only koi ki cha da tara khaktani huji population bangam lebsi aduki matik tap thai haiba tare oi di film siga huji ki makhat punsin dum kata oh ya sume mangsa aduni hojik sumaina akoi ki Manipur da sahi ahum hena thola liba hojik sahi ahum ka khara tha khara changsilak le masi ki kenota irang asrista akoi ki India ki Prime Minister Narendra Modi akoi world ki any laibak thipa thongdu ama thor ko matam da misimina yor ko matam da mathamoi da nungai ta ba phong da kenota poktana hekta ai nungai ta phong dok le leipak tu ki Prime Minister the President ai ki awaba thamoi makhoi imu manung sing da makhoi ki awaba do saruk ya jari haidana akoi ki kenota ex post ta thakatana social media posting da thakatana adu mataw Prime Minister Narendra Modi ni dana yes aduna sreis da mahaki party ki music number te adu Narendra Modi se makhoi da pura bhagwan ga chamana na laklik haitare ne hairiba adumba mioi ase makhoi gi adumba bhagavan or mioi asina Manipur ki irang thong sahi ahum hen changsil pasidi ta wa machet amata haitradana leirkhiba hoi wa khara haikiba khorkhiba a parliament mang ta akhi ki phi thong dana sapaki video viral masapat man ngang ki bas made season ki lonta pudda mayam kari leidana Manipur ga iste pura haininga litana world ki mamang da loira badong na khalan ki ba pura tang thirwa kenu ki akhi uhon gi bdo yes adum gi pot leikre adaki amur kenu da lakhiba khorkhiba leikre ma ki kenu sida hoi adugi wana tonga le harga adugi pot di ka sunna tab gumani